ngase ayu phone ki batuan tuan ba Manipuri sifong sing digi maru ebe I pausing khongot charaga Manipur top channel gi market gi ma'am share tawzigi ahanbada maru ebe pawmo ina lakho charakanda Manipur covid ke ani suba web ta angang lising ani ga sahum positive oire yamna mak lebak thiba pawmo ni ma'am Manipur yauna India gi mapam sin batungna sandoktuna misimina kya thogaliba COVID-19 ga ni super web asida India gi oina sahi taraga nipan gi makhada leba angang sing positive oibigi sang hengalaliba sigi saruk ama oina Manipur su laisat asigi ani super web asida angang lising ani ga sahum ga humpu ga mapan COVID-19 na positive oiba thingnare Manipur Health Department gi unit ama oiriba IDSP digi phangba report ki matung ina state asida satliba sahi English ngani ga kunga mathoi asida sandurak liba covid ke ani super web asida masagi sahi taraga nipan gi makhada leiba angang lising ani ga sahumga humpu ga mapan positive oiba thingnare makhoi gi manungda angang ama laisat asina maram oiduna laikhidre so hadi report asigi matung ina haukiba sahi da state asida mayong na khiba covid ki ahanba web aduda sahi taraga nipan gi makhagi angang punna lising ahumga subnagi taraga mapan positive oiba thengnaki loinana angang ani laisat asina maram oiduna sikhi haidi adumaina ma hauji mayoknari COVID-19 gi ani super web asida positive oiba thengna khraba angang lising ani ga sahumga humpu ga mapan asigi manungda angang kaya naba phakrabage hospital dana kaya laidi angang kaya na home isolation tawri haibane singba akupa report amata department asina pauksi asida pirakhidre Amaramda state asida salairiba COVID care center sing asida apikpa angang sing layingbagi thabak matau karamna satharibagi haibigi matangda RD wing COVID care center gi MO in charge Dr. Rocky ga pauksi asigi wari sanabda makna hai health department gi guidelines matung inadi symptomatic amadi mild oina symptom utpa angang singi oina di yariba makai home isolation ta honana ba khangalak palai adumaina ma home isolation gi khudong saba laitaba mioi singdi aduma covid center asida laiba yawi kariguma sai taraga nipan makhagi apikpa angang sing covid positive oiduna center asida laiba tarabadi tangai phadana ayaba launaraga angang adugi imungi mioi amaga loinana laheli loinana laiminariba mioi du covid positive oidrabasu positive oiba mioi amana sariba immune kan khat hananaba vitamin tablet ayam sahali hainasu maakna makhatan haiki COVID-19 gani suba web asida state asida angang sing positive oibigi sang wangkhalaliba sigi matangda lamdam sigi maming leraba pediatrician amaga pauksi sigi wari sanabada maakna hai Manipur khakta natana India gi mafam ayambada angang sing covid positive oibigi sang asi handaki asina yamni hena wangba thingnai amasu masi laisat asi sandok pasu sang wangba amadi home isolation tawbigi sang wang khalakpagi su oigani state asida su mamangi sahida thengna kiba covid ki ahanba web aduga handaki anisuba web asiga sandokpagi sang yamna khenaba thengnai handaki asina ka hena wangba amadi positive oiba mioi singda thunna yangna phibam soksin ba kaya uba phangi asumna positive oibigi sang wangkhalakpadagi hospital amadi covid center singda yengba sandaduna mayum da home isolation tawbagi masingsu hengalagli masina maram oiduna angang singda su laisat asi sandokpagi sang wangbo oigani state asi lairabi state ama oibada natana mahaurolagi hauna lairegliba yumsa kaisa asida home isolation tawbigi khudong sadaba kaya marum lairi masina imung amada mioi ama positive oirakpada atopa mioi singda sandokpagi sang yamna wanghale haukiba sai English ngani ga taraga mapan na thengna kiba covid ki ahanba web aduda angang lising ahum rom tamak positive oiba thengna ki adubo handaki ani suba web asidadi sahi tangkhai phawa sandringai da angang positive oiba masing lising ani ga sahum helakpa asi mipai ningai oi adumaina ma haujuk phawbagi oinadi laibok phabadigi positive oiba angang ayamba symptomatic amadi mild symptom laiba phibam ludabana ayambala oidi loinana in khalakliba angang sing asidadi immune sukaliba maramna laisat asidagi phagalakpagi sangsu yamna wangi masida sunatana state asigi oina apunba positivity gi rate asi yengluragadi angang singna positive oibigi sang asi haukiba sahiga yengnabada yamna hengatpa oidri haina spouse na mek singna pali Entang na to papa manamu Manipur haukiba pung kun mari da home isolation da leiba mioi hum laikhidre covid na mioi taraga nipa laikhidre mioi sanipan ga taraga hum doina nauna positive oire Manipur haukiba pung kun mari da Manipur home isolation da leiba mioi hum laikhidre ba mioi ahum adugi akupa marol sing mari leina ba authority amatada
ꯄꯥꯎꯆꯦꯁꯤꯡꯗ ꯈꯪꯍꯟꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯁꯨꯡ ꯀꯝꯗꯧꯅ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯊꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯎ ꯈꯔ ꯇꯦꯟꯇꯛꯅ ꯄꯤꯖꯔꯝꯒꯦ ꯀꯣꯚꯤꯗ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯊꯤꯕꯅꯤ ꯀꯣꯡꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔꯗ ꯂꯣꯛꯗꯥꯎꯟꯒ ꯃꯥꯟꯅꯕ ꯐꯤꯚꯝ ꯑꯃꯗ ꯊꯝꯂꯕ ꯐꯥꯎꯕꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯃꯗꯤ ꯁꯤꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕ ꯉꯝꯗꯕ ꯑꯁꯤꯃꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯊꯤꯕꯅꯤ ꯂꯩꯉꯥꯛꯅ ꯀꯣꯚꯤꯗꯅ ꯁꯤꯈꯤꯕ ꯃꯤꯒꯤ mortality rate uttaba asimak lengaki asauba asoibani haina Manipur Pradesh Congress Committee gi wangangloi ningongbop bopena phongdokhre video conferencing gi kuthangna pangthokiba pawgi mifam amada bopena pawmising da hai COVID-19 ahanba wave tagi horaga ngasi fawbada state asida subli pairiba BJP lengakna dedicated COVID hospital ama sabagi wokhal leiba ude amasum Congress Party gi President Gomindas Konthaujamna Prime Minister da Sithi iduna DRPO gi makhada state asida hospital ama sabina base iduna haijakibane Lok Sabha gi MP Dr. R.K. Ranjan na haujuk sathariba laichat asibu thiengnana ba khonabada Congress Party masak uba phangdre haina phongdorakpa asi laibak thibane haujuk state asida lengak pairiba asi BJP na lusingba chungsinaba kangbune makhoina laichat asi thiengnabada mangjil thana thaudang logadabane lengano lokhotpam tokpa khongthang lokhotpagi mohota opposition da saiduna leibasi leuk thibane Congress Party na ngasi phawbada COVID-19 thiengnabagi matangda constructive suggestion sing piduna lakli haina pausna marik sumna phongdorakli amaromda atopa paw manamu Manipur parks na COVID-19 test toba hauragani Chief Minister Manipur gi mafam sinba thuna COVID-19 testing tawbagi thabak athuba matamdagi hauragani haina Chief Minister N Berena ngasi COVID-19 positive oibadagi home isolation da leidiba miyoi singa video conferencing gi kuthangna wari sanabada phongdokhre sayolamagi manungda ahumlak subo ina pangthokiba video conference aduda Chief Minister na hai COVID-19 thengnabada khwaidigi maru oiribasi nganna laisat asi khangdokpaga loinana hidak nganna thabani amasum tongan ba district singa RAT kit lising yankai yenthokraba matungda kit lak ama leinaba order tawkhre so haidi containment zone amadi phibam soklaba mafam singda yum da sangduna testing tawbagi thabak haunaba khanaba leide sayolasi gi manungda ICU bed chama hapkatnaba su thorang lengakna lokhale amaromda Ponzi scheme da sienaba mari jail thajinkhre marina amuksu police custody da remand pikhre miyam da nam thak tawraga Ponzi scheme salaidun aran mong da sel khonggatlami haibigi maral da police na fagat kiba gro Manipur gi founder Pukramba Michael yauna miyoi mari ngasi additional session judge Manipur na June ani fawba police custody remand pikhre amadi atopa miyoi marina June 10 fawba judicial custody remand pikhre ngasi ko na June ani fawba makhata na namitare ni police custody remand pikraba sing adudi moirang pukraba lairaktagi gro Manipur gi founder Pukramba Michael Saikuntra maki loinabi Pukramba Babita Saikunganipan maki Masanapi Pukramba Renuka Saikunganipan maki apokpa Pukramba Ziten Saihumpuga matoi maki apokpi Pukramba Rebati Saihumpuga matoi loinana June 10 fawba numit 15 judicial custody remand pikraba accusing aduna ko kaithel thoksom laikai digi khundrakpam vikas sai kungomdoi amadi khundrakpam jeni sai kunganithoi amasum thangmaiban sinam laikai digi kaisam ulen sai kungamari ni makoi nipan mak Ponzi scheme salaiduna miyam digi sel khumgat lambagi maral Bisnupur district police na thogat kibane makoi nipan mak police custody gi matam loireduna ngasi court judicial custody remand player ga loina na puthokibane amasum case asigi ayona court thamkiba submission aduna pallibadi Singjamai laisang them laikai digi saubam Sophia amadi maki mapuroibana police ta wakat ama thangalaki wakat adugi matungina case asigi main accused oiriba gro Manipur gi founder Pukramba Michael amadi maki imungi miyoi singna complainant makoina salaidi scheme aduda sel thadaraknaba amadi thagi sindoi sada teret pigani karigumba khudong sadaba leirabasu nimit 15 gi mamangda haidaklabadi thadakhiba senphamsu handokani haibigi thajaba piraki wafam adu thajaraduna complainant na lupa lakh kunga mapan thadaki adubo mamang sahi gi October thadagi sindoi pibe lepki amadi moirangda laiba gro Manipur gi office thonglun sinki phibam aduda singnaratuna complainant na yengshulubada Ponzi scheme salaide haiba khangba ngamlaki amasum police na investigation sathabada Pukramba Michael amadi maki imung manung sing Russia da satkinanaba
थौबाल ट्रैवल एजेंसी तानरंब खंबंगमखी मरी लेनब से चांगसु फगटपंगमखी इंडिया थादोक्तुना रशिया चेनखिबा याय चिंगनबदगी पुलिसना माकी मोइरांगदा लेबा मयुम अमदी संगाइप्रुक ममांग लेकाइदा लेबा ऑफिसिंग रेड चतखी मदुदा लग्जरी कार अमदी बाइक यामलब सेल अमदी से चांग क्या अमा सिस तौबा ngamखी लोनना हाइरिबा एक्यूजिंग अदुसु फगटपा ngamखी कोर्ट असिना आयोगी सबमिशन अमदी केस रिकॉर्ड सिंग कुपना येंगलबा मतुंगदे एक्यूज मरी अमना मखा ताना जुन अनि फाव नुमित तरेनी पुलिस कस्टडी रिमांड पिखी अमदी एक्यूज मरी अमना जुन तरा फाव नुमित तरा गा मंगाने जुडिशियल कस्टडी रिमांड पिखी लोनना पुखरंबम जितेन पुखरंबम रेवाती पुखरंबम जेनी अमदी कैसाम ओलेना थारकपा बेल एप्लीकेशन सु कोर्टना रिजेक्ट तौखी हाइना पल्ली अतोप पाव मनम इमुंगना सीखरे खलुरबा मियेमा मयुमदा मो हलखरे राजस्थान पुमथरब हक्चांग मागिनी हाइना लाना मसक ताक्तुना युमदा पुरक्तुना अरोइबा मथौ मंगम पांथोखरबगी सयोल अमगी तुंगदा मागी इमुंगना सीखरे हाइना लाना खलुरबा मसागी सई निफुरोम सुरबा मियेमा युमदा मो हलखरे अमसुंग गवर्नमेंट सलाइबदन आरके हॉस्पिटल ना मियेमगी हक्चांग अदु अनआइडेंटिफाइड ओइना लौथोखिबा अमसुंग कोना गोमकराल गरुरियागी मरी मता सिंह लाना हक्सांग अदु मागिने हाइना लौखिबदगी थाउदो अदु थोखिबने इमुंगी मियोइना हक्सांग अदु मसक ताख्रे अमसुम पुख्रे अमसुम मे तरागा मंगादा अरोइबा मथौ मंगम पांथोखरे अदुमैनम मिस्टर गरुरियाना मे कुनगुमदोइदा युमदा मु हलखिबने हाइना सुपल्ली तेंतकपा पाउ खरा लैसाबी अमा लैखिद्रे बिष्णुपुर पीएस की मनुंग चनबा पोसंगबम वार्ड नंबर 8 तगी मसागी सै तरागा निपालोम सुरबी लैसाबी मसा अमा हु थकलुबदगी रिम्स ता पुखतुना लैकनरखिबदा कनबा ngamdana लैखिद्रे माकी हक्सांग असि पोस्टमार्टम एग्जामिनेशन तौरबा मतुंगदा इमुंग मनुंगी मियोइसिन खुसिनखरे सुहा मखासे तरकपोइना तोपा पाव मनमु कोविड-19 असि बायोलॉजिकल वारफेयर अमनि मीना सेंबा मालेमगी अहुमसुबा लानी रामेश्वर कोविड-19 असि बायोलॉजिकल वारफेयर्स अमनि अमसु मिपाइनिंगाई ओइरबा लाइसत अमा लाकपदा वेब अहुम थोना मथंग मथंग लाकपा हाइबसि मीना सेंबा मालेमगी अहुमसुबा लान अमनि हाइना कक्सिंग एसेंबली कंस्टिट्युएंसी की एमएलए मयांगलम रमेश्वर ना फोंदोखरे अमसुम जुवेनाइल एसोसिएशन जेए ऑफिस ता पंथोपा कक्सिंग एसी की मनुंगदा अहान बोइना ngasiदगी हौदोखिबा जॉइंट टास्क फोर्स कोविड-19 वार्ड नंबर 11 की थौरम अदुदा अथोइबा मिथुंग ओइना एमएलए रमेश्वर ना मखा तारादुना हाय मुथनब थेंगनगदोरिबा लानफम असि खुल खुल गे अमदी वाट की ओइना टास्क फोर्स सेमदुना थेंगनबा मथौ तारे हाइना मणिपुर लेंगा की सीएम ना ताकपिरकपा पाउता की मतुंगिना कक्सिंग एसेंबली कंस्टिट्युएंसी की ओइना सु टास्क फोर्स सिंग सेमदुना थबक पाइखतपा हौनबा ngasi कक्सिंग वार्ड नंबर 11 दा जॉइंट टास्क फोर्स कोविड-19 असि हौदोकपनि अमसु मिपाइनिंगाई ओइरबा कोविड-19 असि आइखोइ खरना मंजिल थादुना कथोकपगा लोइनना मियामबु वखल ताहनबा नतना लाइसेट असि थेंगनबा ngamloi कोविड-19 थेंगनबा मणिपुर लेंगाकना थबक क्या अमसु लौखली कक्सिंग हायर सेकेंडरी स्कूल कक्सिंग दा कक्सिंग डिस्ट्रिक्ट की ओइना हांगलिबा कोविड केयर सेंटर असिदा हौजी ऑक्सीजन सिलिंडर तरागा मंगा लैरिबसि अथुबा मतमदा ऑक्सीजन सिलिंडर कुंथ्रा दे हेंगत हन्नबा अमसु ऑक्सीजन कंसंट्रेटर मापन खक लैरिबसिसु कुंद हेंगत हलगनी हाइनसु सीएम ना थाजबा पिरकले अमसुम आइखोइ खुदिमंगना सेक्शन लिबा लेंगाकना पीरिबा एसओपी सिंगाक्तुना लाइसेट असि मालेमदगी मुथनबा होटनबदा अचौबा थौदांग लौमिनसि हाइनसु महांगना थौरम अदुगा मरी लेना फोंदोखि कक्सिंग डिस्ट्रिक्ट की वार्ड नंबर 11 दा जॉइंट टास्क फोर्स कोविड-19 हौदोखिबगी ngasi पांगथोखिबा थौरम अदुदा जेए कक्सिंग की प्रेसिडेंट केएस हाइस इबोबी अमसुम बीजेपी कक्सिंग मंडल की प्रेसिडेंट एस हाइस श्यामजाय ने थौरमपु ओइने सरुक याखी हाइनसु पाउसना फोंदोरकली मखासा थरकपोइना अतोप पाव मनम रिम्स की असिस्टेंट एसोसिएट प्रोफेसर ना कोविड वार्ड मिडियंग संगदबदगी सीबी की संग हेंगलकपनि हाइना मिनिस्ट्री ना तक थरखरे रिम्स द कोविड-19 की पेशेंट सीबी की संग वांखलगलिबसी हॉस्पिटल असिगी असिस्टेंट एसोसिएट प्रोफेसर सिंगना कोविड वार्ड सिंग निंगथिना मियंग संगदबदगी नि हाइना हेल्थ एंड फैमिली वेलफेयर मिनिस्ट्री की मेकेदगी तक थरखरे हाइना प्रेस ना फंगो पाव के सोर्स अमन हाइरि अमसु मिनिस्ट्री असिगी जॉइंट सेक्रेटरी गयाती मिस्ट्रीना रिम्स के अथॉरिटी दा खंगलखिबा अमदा रिम्स की कोविड वार्ड सीनियर रेसिडेंस अमसु मसिगी मखादा लेबा ऑफिसर खक्तना ड्यूटी अटेंड तवी हाइबा मिनिस्ट्री असिना खंगले रिम्स के असिस्टेंट एसोसिएट प्रोफेसर सिंगना कोविड वार्ड निंगथिना मियेंग संगदबदगी स्टेट असिदा कोविड-19 सीबी की चांग असि हेंगलकलिबनि मरम अदुना
competent authority na approve tawbagi matung ina assistant associate professor sing covid ward sangnanaba duty assign tawnanaba masum sang naina masigi function sing review tawnaba amadi monitor tawgadabani haina khangalakre haidi hanasu paus na pali paus lusilakpoina state sigi wangmada thokpa maruiba pau khara memna pizage Joe Biden na numit maudrani gi manungda covid horaphamgi intelligence report order tawkhre US President Joe Biden na China da ahanba horakhiba COVID-19 virus adu sa amadagira natragana laboratory accident amadagira haibadu tha ahum gi manungda mangonda report pikhalakna ba US intelligence agency singda ngarang order tawkhre adabu US ki dark story adu khangnaraba ngaktani hairaduna China na Biden gi khongthang adubu yaningdaba phongdokre COVID-19 origin gi matangda leiba ani gi marakta leinaba mari amuk hena phatkidre amasum US President na kaine thangda COVID-19 ga horapham sing adugi matangda thijindanaba order tawkiba adugi matung ngasi sagol sanumita China na US intelligence community gi dark history adu panduna thina saikre US intelligence community gi dark history adu matam kuinadagi hauna malem punamangna khangnarabani haina China gi foreign affairs ministry gi wangangroi zao Lisian na suhaki amasum Iraqi mathakta US na landaba yanabagi maram oina laiba aduda weapons of mass destruction lai haibagi US na yumpham laitaba maral season kibasing adu mahana panki maram aduna hauzik pandemic ki matang na anauba investigation ama amuk sathabagi mathau tabadu maana kakthakhi hanis paus na makhata na sufongdorakhi Loishila poina to pao manamu COVID ki manadaba vaccine ani kapada akaiba leite COVID-19 nagi ngakthok nanaba miyam da vaccine gi dose ani kapthok liba sida ahanba dose amadi akonba gi dose adu tongan ba makhal gi vaccine oirabasu thoidona amangba leite haina center gi khwaidi awangba thaki COVID-19 ge advisory oiriba Dr. BK Paul na phongdokre agency dagi phangba Paul sin hai Dr. BK Paul gi wafam adu Uttar Pradesh gi district amada laiba Badari Primary Healthcare Center da thokibani amasum yai kun ahanba dosta Covaxin kaplaba matung anisuba dosta Covaxin kapsulubagi side effects sing tholakadra haibigi mi pai poknarkiba thaudo amagi matangda mangnasu phungdokibani haina paus na mek sing su palle atopa paw manamo doctor singa khatnabada Ramdev makhoigi mapanasu aibu phaba ngamloi Allopathy amasum modern medicine gi mayokta aranba amasum mingsa thianingai oiba athiba wangang singang khibagi damak misai nanglaba yoga guru Ramdev na makhoigi mapanasu Swami Ramdev phaba ngamloi hairaduna mak phanabagi demand sing adu singnaraduna social media ra atopo wathok oiraba video amasu ngasi tholaktuna wa ngangba ukhre makhoi asi supnagi wasoi ngangduna langba singni Daku Ramdev, Mahadaku Ramdev, Girfatar Ramdev, amasum asina singba kaya makoina CMD haina social media Ramdev pau haibasing aduda maangna pakhum piraduna haiki COVID-19 crisis coronavirus masamangna hatpadagidi hauzik matamgi medical layeng singdagi siba masingna heli haina handak sayo lusilakpada tholakhiba video amada haikibagidama India gi khwaidagi sawa consumers goods amasum alternative medicine employees singi manungdagi ama oiriba adugi khangnariba Ramdev pu pak sana yaningdaba phungdoknarakhi layeng natragana oxygen phangdaba maramdagi sihibasing adudagi yamne hena allopathic medicine singi maramdagi mi lakya sikre haina thoram amagi video amada Ramdev na haiki mangna allopathy bu stupid amasum bankrupt science amani haina haiki amasum magi wangang singaduna laiba asigi mafam punamakta lairiba doctor singdagi yaningdaba kholaw lawnarki amasum Union Health Minister Harshvardhan gi sithi amagi matungda Ramdev pu tuwit amagi kuthangda mana ngangkibu warol singadu namduna amuk handok hanba takhi amas adum oinama Ramdev na TV debate sing amasum public platform singda wai singadu amuk Hannabagi lambi phangkiba maramna mangonda thoina nasungba laitabagum utkhi Dr. Lak 3.5 ki mahut siliba Indian Medical Association IMA na COVID-19 virus vaccination gi matangda miyamda lana khanghanba campaign ama sathabagi dama amasuma sigi layengi government
protocol singnabagidama Ramdev Pukudakta Sedisangi Maral Sigadabani Haina demand Auduna Prime Minister Se Ikre Dr. Singi Makok Tongwa Medical Body Aduna Ramdev Kimatakta Allopathic practitioner Singi Mayokta Magi Wongang Sing Adugidamak Numitaraga Manganigi Manung La Lehaizaba Ama demand Auduna Madu Taudrabadi Yoga Guru Adudagi Lupa Koror listing amagi compensation ama demand tauragani haira duna defamation notice ama mangona pikrabani hainasu paus na mayek singna pale dugu ma'am warau biroi nong sikatang kana tabra man moraga ma'am da background sikatang nuai ta thokre dugu ma'am hojku nadi matang sa lusin jarage dugu pathok sa gibra so kibalan ke kya yaur sim ma'am nga pigani anabu I paus su so update pi jarake ngai minus and thank you.